ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯊꯃꯣꯏꯗꯨ ꯃꯃꯧꯗꯨꯒꯤ ꯄꯥꯈꯨꯝ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯉꯥꯡꯅꯔꯛꯄꯗꯨ ꯇꯥꯏ꯫ "ꯏꯃꯥꯏꯄꯦꯝꯃ ꯏꯃꯥꯏꯄꯦꯝꯃ, ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯈ꯭ꯔꯦꯅꯦ, ꯑꯉꯥꯡꯒꯤ ꯋꯣꯏ ꯑꯣꯏꯅ ꯃꯁꯥꯁꯨ ꯃꯤꯔꯣꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯀꯨꯕꯣꯛꯁꯤ ꯍꯥꯠꯂꯒ ꯃꯥꯕꯨ ꯃꯤ ꯑꯣꯏꯈꯤꯗ꯭ꯔꯥ? ꯃꯆꯥꯗꯨꯕꯨ ꯄꯣꯛꯂꯛꯄꯗ ꯖꯨꯒꯣꯠ ꯆꯥꯈꯤꯗ꯭ꯔꯕ? ꯍꯨꯏꯗ ꯗꯣꯂꯥꯏ ꯇꯣꯡꯉꯨ ꯍꯥꯏꯗꯅ ꯊꯥꯡꯒꯠꯂꯒ ꯑꯃꯥꯡꯕ ꯎꯔꯒ ꯆꯣꯡꯊꯩ ꯍꯥꯏꯗꯨ ꯇꯧꯔꯤꯌꯦ"꯫ ꯋꯥꯗꯨ ꯃꯌꯥꯝ ꯄꯨꯝꯕ ꯇꯥꯔꯦ꯫ ꯃꯗꯨ ꯃꯤꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯤꯉꯥꯡꯅ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯇꯥꯏ꯫ "ꯂꯧꯕ ꯃꯇꯝꯗ ꯇꯥꯏꯕꯨꯡꯉꯣꯗꯤ ꯌꯥꯝꯅ ꯌꯥꯖꯗꯕꯅꯤ, ꯂꯥꯏꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯏꯃꯨꯡꯒꯤ ꯅꯤꯉꯣꯜꯅꯤ, ꯃꯑꯣꯡ ꯇꯥꯔꯣꯏ, ꯖꯨꯒꯣꯠ ꯆꯥꯔꯣꯏ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯨꯡꯉꯣꯒꯤ ꯈꯌꯥꯠꯇ ꯄꯣꯞ ꯍꯦꯛ ꯇꯥꯔꯦꯗꯅ, ꯃꯔꯝ ꯆꯠꯁꯤꯒꯦ ꯍꯥꯏꯔꯕꯗꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯅꯤ"꯫ ꯌꯥꯏꯃꯔꯟꯗꯨ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯤꯉꯥꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯝ ꯇꯞꯊꯅ ꯍꯪꯂꯛꯏ꯫ "ꯑꯗꯨꯗꯤ ꯍꯨꯁꯤ ꯅꯪꯅ ꯕꯕꯥꯕꯨ"꯫ ꯂꯩꯁꯅꯥꯅ ꯁꯠ ꯋꯥꯀꯠꯂꯛꯏ꯫ "ꯑꯗꯨꯗꯤ ꯑꯩ ꯈꯪꯖꯗꯦ, ꯁꯪꯒꯣꯝ ꯁꯦꯝꯃꯒ ꯄꯨꯔꯛꯏ, ꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯍꯨꯗꯤ ꯀꯔꯝꯅ ꯌꯥꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ, ꯑꯩꯗꯤ ꯍꯥꯞꯇꯦ"꯫ ꯌꯥꯏꯃꯔꯟꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯏ꯫ ꯃꯥꯒꯤ ꯊꯃꯣꯏ ꯏꯪꯊꯔꯛꯏ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗꯤ ꯋꯥ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯋꯥꯁꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ, ꯃꯥꯅ ꯁꯦꯝꯃꯤꯁꯨ ꯍꯥꯏꯔꯤ ꯁꯪꯒꯣꯝꯗꯨ, ꯄꯨꯔꯛꯄꯁꯨ ꯃꯥꯅ, ꯑꯗꯨꯗꯤ ꯍꯨꯗꯨ ꯃꯥꯅ ꯍꯥꯞꯇ꯭ꯔꯕꯗꯤ ꯂꯥꯏ ꯂꯥꯛꯂꯒ ꯍꯥꯞꯂꯗ꯭ꯔꯣ"꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯍꯣꯏꯅꯦ"꯫ ꯑꯍꯥꯟꯕꯩ ꯈꯣꯟꯖꯦꯜꯗꯨꯅ ꯃꯤꯉꯥꯡꯒꯤꯅꯤ, ꯑꯅꯤꯁꯨꯕꯩꯗꯨꯅ ꯏꯕꯦꯝꯃꯒꯤꯅꯤ꯫ ꯑꯉꯥꯎꯕ ꯃꯆꯤꯡ ꯂꯩꯕ ꯊꯦꯕꯣꯗꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯆꯤꯡ ꯍꯥꯏꯒꯠꯂꯛꯂꯦ꯫ ꯃꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯣꯏꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ "ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯦ, ꯆꯤꯟꯊꯤꯕꯤ ꯁꯥ! ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯊꯤꯕꯣꯡ ꯊꯥꯛꯂꯤꯕ ꯅꯨꯄꯤꯅꯤꯅꯦ ꯃꯁꯦ! ꯍꯦ ꯃꯤꯉꯥꯡ ꯍꯥꯏꯕꯤ ꯌꯥꯀꯣꯞꯄꯤ, ꯁꯤꯇꯥ ꯁꯪꯕꯤ ꯁꯛꯇꯥ ꯇꯥꯕꯤ, ꯃꯦꯗꯥꯝꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯏꯅꯥꯛ ꯈꯨꯟꯕꯤꯔꯣ? ꯅꯕꯦꯝ ꯑꯁꯤꯅ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯍꯥꯟꯃꯨꯛ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ 50,000 ꯅꯪꯒꯤ ꯍꯥꯎꯔꯦ ꯀꯥꯕ ꯃꯅꯝ ꯆꯦꯟꯕꯤ ꯐꯤꯐꯤꯗꯨꯅ ꯂꯣꯟꯅ ꯇꯨꯕꯤꯕꯗꯣ? ꯏꯃꯤꯠꯁꯤꯅ ꯇꯔꯪ ꯇꯔꯪ ꯎꯍꯧꯔꯤꯕꯅꯤ, ꯀꯔꯤ ꯀꯥꯟꯅꯗꯕꯗ"꯫ ꯕꯣꯏꯆꯥꯅ ꯈꯪꯂꯛꯏ꯫ "ꯉꯥꯏꯈꯣꯗ ꯅꯪꯕꯣ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯗ"꯫ ꯊꯦꯕꯣꯅ "ꯀꯩꯗꯧ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕꯅꯦ, 2,000 ꯆꯠꯄꯤ 15ꯅꯤ, ꯏꯃꯤꯠꯁꯤꯅ ꯇꯔꯪ ꯇꯔꯪ ꯎꯍꯧꯔꯤꯕꯅꯤ, ꯎꯁꯤꯟꯅꯗ ꯁꯥꯕꯤꯕꯩ ꯋꯥꯅꯤ"꯫ ꯕꯣꯏꯆꯥꯅ "ꯍꯣꯏꯃꯤ, ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯕ"꯫ ꯊꯦꯕꯣꯅ "ꯁꯨꯡꯂꯩ ꯂꯩꯔꯣꯏ, ꯃꯦꯗꯥꯝꯁꯤꯅ ꯗꯥꯏꯔꯟꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯂꯧꯔꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ, ꯑꯗꯨꯒ ꯋꯥꯔꯦꯝ ꯉꯥꯡꯂꯗꯅ ꯑꯩ ꯀꯩꯗꯧ ꯈꯪꯒꯅꯤ, ꯈꯪꯁꯤꯟꯅꯗ ꯁꯥꯕꯩ ꯋꯥꯅꯤ꯫ ꯗꯥꯏꯚꯔꯅ ꯄꯥꯟꯅꯕꯅ ꯗꯥꯏꯔꯟꯅꯤ, ꯑꯩꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯍꯧꯔꯛꯂꯒ ꯂꯣꯏꯅꯃꯛꯀꯤꯅꯤ꯫ ꯑꯩꯗꯤꯅꯦ, ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯥꯝꯃ ꯆꯥꯛꯏ ꯍꯥꯏꯔꯁꯨ ꯃꯦꯗꯥꯝꯅ ꯄꯥꯕꯨꯡꯒꯤ ꯊꯛꯅꯕꯗ ꯍꯨ ꯍꯥꯞꯄꯝꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯄꯣꯛꯁꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ ꯇꯔꯦꯠꯇ ꯅꯋꯥ ꯑꯝꯇ ꯂꯧꯖꯗꯦ꯫ ꯖꯦꯁꯤꯕꯤꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ"꯫ ꯖꯦꯁꯤꯕꯤ ꯌꯧꯔꯛꯄꯗꯨꯗꯗꯤ ꯏꯕꯣꯍꯜꯅ ꯄꯥꯈꯠꯂꯗꯨꯅ ꯈꯪꯂꯛꯏ꯫ "ꯍꯥꯏ ꯊꯦꯕꯣ, ꯌꯥꯔꯦꯗ"꯫ ꯊꯦꯕꯣꯗꯨ ꯈꯥꯝꯂꯤꯕꯒꯤ ꯃꯇꯤꯛ ꯃꯆꯤꯡ ꯍꯥꯏꯒꯠꯂꯛꯏ꯫ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ "ꯌꯥꯎꯖꯔꯣꯏ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥꯗꯒ ꯑꯩ ꯆꯠꯂꯅꯤ ꯇꯥꯏꯕꯟ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯏꯕꯤꯔꯝꯃꯤꯁꯤꯅꯤ, ꯃꯦꯗꯥꯝꯕꯨ 100ꯗ 100 ꯊꯥꯖꯩ꯫ ꯐꯕꯣꯡ ꯉꯥ ꯑꯃ ꯐꯥꯎ ꯍꯥꯠꯄ ꯉꯝꯗꯅ ꯃꯀ꯭ꯂꯥꯛ ꯅꯤꯛꯄ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯃꯥꯏꯅ? ꯑꯩ ꯆꯠꯂꯦ, ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯅꯣꯏ ꯁꯤꯗꯒ"꯫ ꯁꯥꯎꯕꯅ ꯐꯤꯡꯒꯠꯄ ꯍꯦꯟꯃꯟꯗꯅ ꯊꯦꯕꯣꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯏꯆꯥꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏ ꯂꯣꯏꯅ ꯅꯊꯧ ꯇꯧꯔꯨꯔꯣ ꯌꯥꯔꯦ"꯫ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯂꯩꯁꯅꯥ ꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯌꯦꯡꯗꯦ꯫ ꯌꯥꯏꯃꯔꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯥꯕꯨ ꯃꯅꯨꯡꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐ꯭ꯂꯥꯛꯁꯇꯒꯤ ꯏꯁꯤꯡ ꯍꯩꯔꯒ ꯃꯁꯥꯃꯛꯅ ꯃꯄꯥꯒꯤ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯁꯪꯒꯣꯝ ꯌꯣꯟꯕꯗꯨ ꯅꯥꯕ ꯐꯔꯦ, ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯂꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯕꯨ ꯒꯨꯂꯤ ꯄꯤꯖꯔꯦ, ꯏꯁꯤꯡ ꯄꯤꯊꯛꯂꯦ, ꯑꯗꯨꯒ ꯃꯆꯤꯟ ꯃꯈꯥꯗꯨ ꯇꯩꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯕꯕꯥ, ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯧꯕꯇꯕꯨ ꯑꯕꯦꯝꯅ ꯇꯧꯏ ꯈꯜꯂꯒꯁꯨ ꯍꯥꯊꯨ ꯍꯥꯊꯨꯅꯗꯤ ꯊꯕꯛ ꯇꯧꯒꯨꯝꯁꯤ꯫ ꯑꯆꯨꯝꯕ ꯑꯗꯨꯗꯤ ꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯂꯧꯁꯤꯡ ꯂꯩꯕꯅꯤ, ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ"꯫
Mapana machada yinglai. Yaimranna luktaraga hangai. Babagi achumarangi wakhalda thabaksi abemna tauromgani haiba thasabibra. Yaskul lakpadu machadagi mityeng leithokraga ahangbada yenglai. Yaimranna amukka hanjinna hangai. Haibiyu baba. Aruba tangkaktadi babagi warepna nachagi aroiba oi haiba babasu khangbiribaduni. Achumba wareptu aingonda takpiyu. Abemna thabaksi tawba ngamgani haibasibu babana thazabibra. Yaskul lakpadu yamunna khallaga khumlai. Ma magnadi thabaksi tawgani haiba ai thazafate. Adubu pumnamak akhoi mayamgi mitmangda thokpa oibana. Mapagi pakhum tabada Yaimran momon noklai. Aduga yam tapna harai. Pothabiro baba. Babagi pukning penabagidamag nachana achumbadu thidokani. Mara leramba misaktusu dandi soidana phangani. Madu namongna tawramba oirasu mahakpusu aina ngakpiroi. Nacha leri baba. Nachana pumnamak phanaba singani. Si hairamlaga Yaimran thokre. Yaimranna hauzik khwaidagi henna thamoi kairibasi dollar gini. Ataidi taibung mi oibana mana ngamnaba ngangnakre. Adubu marol thoksadaba jibasidi magi imungda aki akhang leitana leisabani. Mayamna luna tawbi amadi magi asengba mapugi mayumni khansaduna harau tayamna haina humna leisabani. Leisnana hek lakpadagi makhoi anibu onthokna luna tawzabani. Mahakna chak chadringaida phawba makhoi anisigi hana pizabani. Numit chupa maga leiminabani. Ngasi dollar na leikidaba asida amuk phawba manakta sangsinduna nanba phangkidrabi magi abemda phawromgadaba chainadu Yaimranna khangi. Tanjaduda asok laktuna hairere. Dairat lekolgi maning thangbada kom tawramle. Dollar si Yaimranna thalai. Ngai koso natai magi manakta amuk tahana ubiruso. Aduga magi manakta thanamlaga nang tholo. Adugi matung puraga komduda thamnamu. Ai laktrifau phumnamganu. Asokna hoi Dairat. Hairaga asoktu leisnagi manakta dollar bu puraga chatkre. Leisnadu yungi mataida ahangma mafam ama leibaduda matomda ongduna tasilaga phamduna leirami. Asokna dollar bu leisnagi manakta thamduna hairai. Madam, dollar si phumlurage. Hairamlaga asoktu chatkre. Ngasaidagi phungatuna leiruraba leisnagi pi hausiktada chentharakle. Asu ikaiba thawai sokpa pendaba pumbana punsinba mikup asi punsida lakani haiba mahak khalude. Khaludabana mayoknanabagi thaunasu sem sahaude. Kamdawna tawkribano haibasi khalubada angang oiribi magi makok puba ngamlaktre. Dollar uraga magi thamoi amukke henna wakre. Leisna mamitagi mapi lepa leitana sintharaga dollar bu hanjinna nalai. Hausiktada mana magi balcony da phamlingai magi makhong mayada kunduna phamlambani. Yaimranna mabu thilamlaga mani ibung changlakpada makhoi animak yam harauzana magi tung inarakhibani. Mana makui bungogi hidak pizaruge haina chatbada magi matung animak inarakhibani. Aduga mana sangom semningai makugi manakta dollar changkhibani. Hosik phawba masadu phongphong sari. Leisna walang amata ngangde. Sumnatagi dollar gi makokta hanjin nalaga kapli. Yaimranna manakta sangsinduna leplarabada leisnadu mapi tana Yaimranda yengai. Aduga hiklaba khonjelda hairai. Si kamaina tawrino? Sangomdu aina upudagi lauthoklaga sembani. Ibani na ngasai ayu imagi manakta chalamdaida thakpaduga amatani. Isingsu upuda yauba flaskudagini. Glassdusuni. Upudusu sololaga thampani. Si kamaina no? Ay ngauri.
ꯌꯥꯏꯃꯔꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯛꯏ꯫ ꯃꯥꯒꯤ ꯏꯇꯤꯡ ꯇꯤꯡꯕꯤ ꯂꯩꯁꯅꯥꯗꯨꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯕꯤꯗꯨꯅꯤ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯗꯥꯏꯗꯁꯨ ꯂꯧꯅꯝꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯃꯔꯟꯒꯤ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯨ ꯀꯧꯔꯛꯏ꯫ ꯑꯁꯣꯛ! ꯑꯁꯣꯛꯇꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯣꯂꯔꯕꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯗꯣꯂꯔꯕꯨ ꯑꯃꯨꯛꯇ ꯐꯨꯝꯂꯨꯒꯦ꯫ ꯂꯩꯁꯅꯥ ꯈꯨꯝꯗꯦ꯫ ꯌꯥꯏꯃꯔꯟ ꯃꯥꯒꯤ ꯂꯩꯁꯅꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯗꯣꯂꯔꯕꯨ ꯀꯣꯝ ꯑꯗꯨꯗ ꯊꯝꯂꯕ ꯃꯇꯨꯡ ꯌꯥꯏꯃꯔꯟꯅ ꯍꯥꯏꯔꯛꯏ, ꯊꯨꯝꯗꯤ ꯀꯗꯥꯏꯅꯣ? ꯕꯣꯏꯆꯥꯅ ꯊꯨꯝꯁꯤꯡ ꯑꯗꯨ ꯗꯣꯂꯔꯒꯤ ꯃꯊꯛꯇ ꯆꯥꯏꯔꯦ, ꯑꯗꯨꯒ ꯂꯩꯕꯥꯛꯇꯨ ꯃꯊꯪ ꯃꯊꯪ ꯈꯣꯠꯆꯤꯟꯈ꯭ꯔꯦ꯫ ꯊꯕꯛꯇꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯏꯃꯔꯟꯒꯤ ꯃꯛꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯒ ꯏꯔꯨ ꯂꯨꯖꯔꯦ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯂꯩꯁꯅꯥꯗꯨ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨ ꯎꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯆꯪꯁꯤꯜꯂꯨꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯅꯥꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯔꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯍꯩꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ, ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯌꯥꯏꯃꯔꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯔꯦ꯫ ꯌꯥꯏꯃꯔꯟꯅ, ꯂꯥꯛꯑꯣ, ꯑꯩ ꯌꯥꯝ ꯆꯣꯛꯊꯔꯦ, ꯊꯛꯅꯕ ꯑꯃꯠꯇ ꯁꯦꯝꯃꯨ ꯂꯥꯛꯑꯣ꯫ ꯊꯛꯅꯕ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗꯅ ꯍꯦꯟꯅ ꯂꯩꯁꯅꯥꯗ ꯌꯥꯝ ꯊꯤꯅ ꯍꯩꯅꯗ꯭ꯔꯦ꯫ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ ꯀꯣꯟꯗꯨꯅ ꯄꯝꯈꯠꯂꯒ ꯄꯨꯔꯛꯏ꯫ ꯂꯩꯁꯅꯥꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯂꯒ ꯌꯥꯏꯃꯔꯟꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯦ꯫ ꯃꯣꯕꯥꯏꯜ ꯑꯅꯤꯃꯛ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ORS ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯆꯤꯟꯗ ꯆꯨꯞꯇꯨꯅ ꯂꯩꯁꯅꯥꯒꯤ ꯇꯝꯄꯥꯛꯇ ꯇꯞꯅ ꯍꯤꯞꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯋꯥ ꯍꯪꯒꯦ, ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯝꯃꯨꯀꯣ꯫ ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯍꯪꯂꯛꯏ, ꯁꯪꯒꯣꯝ, ꯏꯁꯤꯡ, ꯒ꯭ꯂꯥꯁ ꯂꯣꯏꯅꯃꯛ ꯎꯄꯨꯗꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯅꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯍꯣꯏ꯫ ꯌꯥꯏꯃꯔꯟꯅ, ꯀꯗꯥꯏꯗ ꯁꯦꯝꯃꯤ? ꯂꯩꯁꯅꯥꯅ, ꯁꯤꯗ ꯑꯗꯨꯝ ꯁꯦꯝꯕꯅꯤ, ꯆꯥꯛꯈꯨꯝꯗꯒ ꯆꯪꯂꯨꯗ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ, ꯁꯦꯝꯕ ꯂꯣꯏꯕꯒꯤ ꯃꯈꯥ ꯋꯥꯔꯤ ꯍꯥꯏꯔꯛꯑꯣ꯫ ꯂꯩꯁꯅꯥꯅ, ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯪꯒꯣꯝꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯄꯗ ꯕꯕꯥꯒꯤ ꯒꯨꯂꯤꯗꯨ ꯕꯕꯥꯒꯤ ꯀꯥꯗ ꯊꯝꯕꯗꯨ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯅ ꯑꯁꯤꯗ ꯀꯥ ꯑꯅꯤ ꯂꯣꯟꯅꯕꯒꯤꯗ ꯐꯝꯐꯝ ꯂꯩꯕꯗꯨꯒꯤ ꯇꯦꯕꯜꯗ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯁꯥꯔꯅ ꯅꯍꯥꯟ ꯂꯩꯔꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯕꯗꯨ ꯀꯥꯗꯒꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯒꯨꯂꯤꯗꯨ ꯂꯧꯔꯒ ꯑꯃꯨꯛ꯫ ꯂꯩꯁꯅꯥꯅ ꯋꯥ ꯂꯣꯏꯕ ꯅꯪꯗ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯈꯪꯍꯪ ꯍꯪꯂꯛꯏ, ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯂꯨꯒꯦ ꯒꯨꯂꯤ ꯂꯧꯊꯣꯛꯄ? ꯂꯩꯁꯅꯥꯅ, ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥ ꯆꯪꯂꯛꯂꯒ ꯁꯣ ꯂꯧꯊꯣꯛꯂꯒ ꯎꯄꯨ ꯍꯥꯡꯂꯒ ꯒꯨꯂꯤꯗꯨ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯁꯣꯗꯨ ꯂꯣꯜꯂꯝꯂꯒ ꯃꯐꯝꯗ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃꯔꯟꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯑꯣꯟ ꯁꯠ ꯇꯧꯔꯒ ꯏꯕꯣꯍꯜꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯏꯕꯣꯍꯜꯅ, ꯍꯜꯂꯣ ꯁꯥꯔ, ꯀꯔꯤ ꯍꯥꯏꯒꯦ? ꯌꯥꯏꯃꯔꯟꯅ, ꯇꯥꯏꯕꯟ, ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯃꯦꯝꯕꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎ꯫ ꯏꯕꯣꯍꯜꯅ, ꯐꯒꯅꯤ ꯁꯥꯔ, ꯑꯩ ꯌꯧꯔꯛꯂꯒꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯐꯠ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯅꯥꯕꯨ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯣꯟꯕ ꯐꯤ ꯑꯃꯅ ꯆꯤꯡꯈꯠꯂꯒ ꯁꯨꯞꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯏꯕꯣꯍꯜ ꯌꯧꯔꯛꯂꯦ꯫ ꯌꯥꯏꯃꯔꯟꯅ, ꯇꯥꯏꯕꯟ, ꯃꯊꯪꯒꯤ ꯀꯥꯗꯨꯗ ꯐꯝꯕꯤꯔꯝꯂꯣ, ꯑꯩ ꯂꯥꯛꯆꯔꯒꯦ꯫ ꯏꯕꯣꯍꯜꯅ, ꯐꯒꯅꯤ ꯁꯥꯔ꯫ ꯏꯕꯣꯍꯜ ꯆꯠꯈ꯭ꯔꯕꯗ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ
ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯑꯣ, ꯀꯞꯀꯅꯨ, ꯌꯥꯔꯦ, ꯅꯁꯥ ꯁꯣꯛꯍꯟꯕ ꯌꯥꯗꯦ ꯑꯕꯦꯝ, ꯑꯩ ꯇꯥꯏꯕꯟꯒ ꯋꯥꯔꯤ ꯑꯃꯇ ꯇꯧꯔꯨꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯕꯛꯇ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤꯔꯝꯂꯒ ꯌꯥꯏꯃꯔꯟ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯏꯕꯣꯍꯜ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯔꯟꯅ ꯍꯦꯛ ꯐꯝꯊꯕꯒ ꯃꯦꯝꯃ ꯌꯧꯔꯛꯂꯦ꯫ ꯃꯦꯝꯃ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯂꯩꯔꯤꯕꯤ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ, ꯑꯗꯨꯒ ꯑꯔꯤꯕꯁꯨꯅꯤ꯫ ꯃꯥꯅꯗ ꯄꯥꯟꯅꯔꯒ ꯂꯥꯛꯄꯅꯤ ꯏꯃꯨꯡꯁꯤꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡ꯫ ꯏꯕꯣꯍꯜꯅ ꯀꯧꯔꯛꯏ, ꯏꯟꯗꯣꯟꯕꯦꯝꯃ, ꯂꯥꯎ, ꯅꯆꯥꯅꯨꯄꯥꯅ ꯀꯧꯔꯤꯌꯦ꯫ ꯃꯦꯝꯃꯅ ꯏꯃꯨꯡꯁꯤꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛꯏ, ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯃꯥꯅ ꯐꯝꯊꯔꯛꯄꯗ ꯌꯥꯏꯃꯔꯟꯅ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯝꯆꯥ, ꯌꯨꯝꯒꯤ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯏꯟꯗꯣꯝꯆꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯖꯖꯕꯅꯤ, ꯃꯊꯪꯗ ꯏꯇꯩꯃ ꯄꯟꯊꯣꯏꯕꯨꯅꯤ꯫ ꯃꯦꯝꯃꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ꯫ ꯌꯥꯝꯅ ꯇꯞꯅ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯂꯩꯁꯅꯥ, ꯏꯟꯗꯣꯝꯆꯥꯅ ꯅꯃꯧꯗ ꯅꯃꯧꯒꯨꯝ ꯈꯟꯖꯩ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯖꯩ꯫ ꯃꯦꯝꯃꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯨꯝꯂꯛꯏ, ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯏꯆꯥꯅ, ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯏꯕꯨꯡꯉꯣ, ꯏꯪꯉꯤ, ꯇꯞꯄꯤ, ꯃꯁꯥꯗ ꯆꯥꯎꯊꯣꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯀꯔꯤꯅꯣ? ꯏꯟꯗꯣꯝꯆꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯏꯕꯨꯡꯉꯣ, ꯏꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯈꯣꯟꯖꯦꯜ ꯈꯔ ꯅꯦꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯃꯛ ꯏꯟꯗꯣꯝꯆꯥꯕꯨ ꯑꯩꯅ ꯀꯧꯖꯕꯅꯤ꯫ ꯃꯦꯝꯃꯅ ꯑꯃꯨꯛꯀ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ꯫ ꯌꯥꯏꯃꯔꯟꯅ ꯂꯨꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯒ ꯅꯆꯥꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯁꯤ ꯀꯨꯏꯔꯦ꯫ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯏꯟꯗꯣꯝꯆꯥꯅ ꯑꯩꯕꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯤꯖꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯃꯧꯁꯤꯅ ꯑꯔꯥꯟꯕ ꯇꯥꯈ꯭ꯔꯦ꯫ ꯍꯣꯏ, ꯃꯍꯥꯛ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯗꯤ ꯑꯄꯪꯕꯤ ꯅꯃꯧꯁꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯌꯨ꯫ ꯌꯥꯏꯃꯔꯟꯒꯤ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯇꯩ ꯏꯕꯨꯡꯉꯣꯁꯤꯅꯁꯨ ꯂꯩꯁꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯦꯝꯃꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯌꯥꯏꯃꯔꯟꯒꯤ ꯃꯇꯧ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯧꯍꯧꯅꯅ ꯄꯤꯒꯤ ꯏꯅꯣꯠ ꯍꯥꯞꯂꯛꯂꯦ꯫ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯕ ꯊꯧꯗꯣꯛꯁꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤ꯫ ꯏꯕꯣꯍꯜꯅ ꯈꯣꯟꯖꯦꯜ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯟꯕꯦꯝꯃ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯅꯥ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯆꯥ ꯏꯕꯨꯡꯉꯣꯁꯤꯒꯤ ꯍꯔꯥꯎꯐꯝꯅꯤ꯫ ꯃꯥꯅ ꯇꯨꯈ꯭ꯔꯕꯗꯤ ꯅꯆꯥ ꯏꯕꯨꯡꯉꯣꯁꯤ ꯇꯨꯔꯅꯤ꯫ ꯃꯦꯝꯃ ꯃꯄꯤ ꯊꯤꯡꯒꯠꯂꯒ ꯈꯨꯝꯂꯛꯏ, ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕꯗꯨ꯫ ꯏꯕꯣꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯃꯧ ꯅꯨꯄꯤ ꯂꯩꯁꯅꯥ, ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯃꯦꯝꯃꯅ, ꯑꯁꯦꯡꯕꯅꯤ, ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯕ ꯑꯉꯥꯡꯅꯤ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯏꯕꯣꯍꯜꯅ, ꯃꯍꯥꯛ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯕꯤꯆꯥꯔꯗꯗꯤ ꯆꯨꯝꯂꯦ ꯏꯟꯗꯣꯟꯕꯦꯝꯃ꯫ ꯃꯦꯝꯃꯅ ꯏꯕꯣꯍꯜꯗ ꯌꯦꯡꯉꯛꯏ꯫ ꯏꯕꯣꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯨꯗꯨ ꯍꯥꯞꯄ ꯑꯣꯏꯔꯕꯗꯤ ꯍꯨꯗꯨ ꯊꯛꯂꯨꯕꯗꯒꯤ ꯀꯀꯥ ꯏꯕꯨꯡꯉꯣꯗꯨ ꯗꯣꯂꯔꯅ ꯁꯤꯔꯤꯕ ꯑꯗꯨꯝꯅ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯁꯪꯒꯣꯝ ꯄꯤꯊꯛꯄꯗ ꯁꯤ ꯍꯥꯏꯅ ꯍꯪꯅꯔꯛꯄꯗ ꯃꯥ ꯆꯦꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯦꯝꯃꯅ ꯁꯣꯜꯂꯛꯏ, ꯋꯥꯐꯝꯗꯨ ꯌꯥꯝ ꯆꯨꯝꯃꯤ꯫ ꯏꯕꯣꯍꯜꯅ, ꯑꯗꯨꯛ ꯄꯪꯅ ꯊꯕꯛ ꯇꯧꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ ꯃꯍꯥꯛ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ
ꯋꯥꯐꯝꯁꯤ ꯑꯇꯣꯞꯄꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯇꯁꯦꯡ ꯂꯩ꯫ ꯃꯤ ꯑꯃ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯕꯣꯍꯜꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯁꯪꯒꯣꯝ ꯄꯤꯊꯛꯄꯗ ꯁꯤ, ꯅꯃꯧ ꯏꯕꯦꯝꯃꯅ ꯄꯤꯊꯛꯄꯗ ꯁꯤ, ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯅꯕ ꯑꯇꯣꯞꯄꯅ ꯁꯤꯟꯕꯅꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯆꯥꯅꯕ ꯍꯦꯟꯗꯕ꯭ꯔꯥ ꯏꯟꯗꯣꯟꯕꯦꯝꯃ? ꯃꯦꯝ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ, ꯁꯠ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯕꯤꯆꯥꯔ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯍꯧꯖꯤꯛꯇꯗ ꯌꯥꯏꯃꯔꯟꯗꯨ ꯋꯥ ꯉꯥꯡꯂꯛꯂꯦ꯫ ꯏꯟꯗꯣꯝꯆꯥ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯁꯪꯒꯣꯝꯁꯤ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯀꯥ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯁꯦꯝꯂꯤꯕ ꯐꯝꯐꯝ ꯑꯁꯤꯒꯤ ꯇꯦꯕꯜꯗ ꯁꯪꯒꯣꯝꯗꯨ ꯊꯅꯝꯂꯒ ꯒꯨꯂꯤ ꯀꯥꯎꯔꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯒꯨꯂꯤ ꯂꯧꯕ ꯂꯥꯛꯏ ꯍꯥꯏꯔꯤ꯫ ꯃꯇꯝꯗꯨꯗ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯅꯆꯥꯗ꯫ ꯃꯦꯝ ꯑꯅ ꯀꯨꯞꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯈꯩꯗꯤ ꯀꯅꯥꯃꯇ ꯂꯩꯇꯦ ꯏꯃꯨꯡꯗ꯫ ꯑꯁꯣꯛꯀ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤꯒ ꯈꯛꯇꯅꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒ꯫ ꯑꯇꯩꯗꯤ ꯂꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯕꯗꯨꯅꯤ ꯏꯕꯨꯡꯉꯣ ꯈꯣꯏꯒ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯀ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤꯗꯨꯒꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯇꯦ꯫ ꯂꯩꯀꯣꯜ ꯁꯦꯝꯂꯤ ꯍꯥꯏꯗꯨꯅ ꯂꯩꯀꯣꯜꯗ ꯂꯩꯕꯅꯤ, ꯒꯦꯠꯁꯨ ꯃꯣꯏꯅ ꯆꯦꯠꯅ ꯂꯣꯟꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯣꯍꯜꯅ, ꯅꯨꯄꯤꯗ ꯇꯥꯔꯦ ꯏꯟꯗꯣꯟꯕꯦꯝꯃ꯫ ꯃꯦꯝ ꯑꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ, ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯏꯟꯗꯣꯝꯆꯥꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯌꯨꯝ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯒꯤ ꯗꯥꯏ ꯏꯟꯗꯣꯝꯆꯥꯒꯤ ꯑꯣꯏꯕꯤꯌꯨ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯃꯧ ꯃꯆꯥ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯏꯟꯗꯣꯝꯆꯥ꯫ ꯃꯦꯝ ꯑꯅ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯁꯦꯜ ꯕꯟꯗꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯁꯤ ꯄꯥꯏꯁꯟꯕꯤꯌꯨ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯒꯤ ꯊꯕꯛ ꯍꯦꯟꯕꯒꯤ ꯑꯋꯥꯃꯜꯅꯤ꯫ ꯃꯦꯝ ꯑꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯝꯖꯤꯜꯂꯨ ꯅꯨꯄꯥ ꯃꯆꯥ, ꯅꯪꯉꯣꯟꯗꯒꯤ ꯂꯧꯔꯣꯏ꯫ ꯑꯩꯒꯤ ꯋꯥꯠꯂꯕꯁꯨ ꯋꯥꯠꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯃꯧꯗꯒꯤ ꯂꯧꯒꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯏꯅꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯏꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯊꯥꯡꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯃꯇꯣꯝꯇ ꯇꯞꯅ ꯁꯣꯜꯂꯛꯏ, ꯐꯥꯗꯣꯛꯀꯦ ꯈꯟꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯁꯥꯊꯤꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯁꯪꯁꯥꯔꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤ꯫ ꯏꯕꯣꯍꯜꯗꯨ ꯌꯥꯏꯃꯔꯟꯒꯤ ꯋꯥꯍꯩꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯥꯅ ꯌꯦꯡꯒꯗꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯐꯠ ꯀꯧꯔꯛꯏ, ꯗꯦꯕꯟ꯫ ꯏꯕꯣꯍꯜꯅ, ꯍꯥꯏꯕꯤꯌꯨ ꯁꯥꯔ꯫ ꯌꯥꯏꯃꯔꯟꯅ, ꯗꯦꯕꯟ, ꯊꯦꯕꯣꯗ ꯁꯤꯟꯅꯈꯣ, ꯃꯤ ꯊꯥꯗꯣꯛꯎ꯫ 10 ꯑꯣꯏꯒꯦꯔꯥ 20 ꯑꯣꯏꯒꯦꯔꯥ ꯊꯥꯗꯣꯛꯎ꯫ ꯑꯗꯨꯒ ꯕꯣꯕꯣꯕꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯐꯥꯖꯤꯜꯂꯨ ꯍꯥꯏꯈꯣ꯫ ꯏꯕꯣꯍꯜ ꯃꯃꯤꯠ ꯂꯪꯊꯣꯔꯛꯏ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯍꯣꯏ ꯁꯥꯔ꯫ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯦꯛ ꯐꯥꯕꯒ ꯑꯩꯉꯣꯟꯗ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯣ꯫ ꯏꯕꯣꯍꯜ ꯋꯥ ꯉꯥꯡꯗꯦ, ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯪꯂꯛꯏ, ꯑꯉꯥꯡꯗꯨꯕꯨ? ꯌꯥꯏꯃꯔꯟꯅ ꯈꯨꯝꯂꯛꯏ, ꯉꯥꯏꯍꯥꯛ ꯇꯨꯝꯍꯜꯂꯝꯕꯅꯤ꯫ ꯏꯕꯣꯍꯜꯅ ꯂꯀꯛ ꯇꯧꯅ ꯍꯥꯏꯔꯛꯏ, ꯈꯔ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯌꯨ ꯁꯥꯔ, ꯀꯅꯥ ꯈꯪꯅꯤ ꯑꯉꯥꯡꯅꯤꯅ ꯏꯀꯥꯏꯕꯗꯒꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯕꯣꯍꯜꯒꯤ ꯋꯥꯍꯩꯗꯨꯗ, ꯇꯞꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯗꯥꯏꯕꯟ, ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯔꯨ ꯂꯨꯛꯊꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯪꯅꯕ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯂꯩꯁꯅꯥꯅ ꯅꯥꯍꯩꯔꯛꯄꯒꯤ ꯃꯈꯣꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯌꯥꯏꯃꯔꯟ ꯈꯨꯗꯛꯇ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯂꯩꯁꯅꯥꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯔꯟ ꯃꯗꯨ ꯎꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯩꯁꯅꯥꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯪꯂꯛꯏ, ꯑꯕꯦꯝ, ꯀꯔꯤꯅꯣ?
ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟ ꯎꯕꯒ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯌꯥꯏꯃꯔꯟꯗꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯞꯅ ꯂꯨꯛꯊꯔꯒ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯅ ꯄꯀꯞꯇ ꯀꯞꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯂꯩꯁꯅꯥꯅ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯀꯦ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯠꯀꯦ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯌꯥꯏꯃꯔꯟꯗꯨ ꯉꯥꯎꯈ꯭ꯔꯦ ꯃꯥꯁꯨ ꯌꯥꯎꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯕꯦꯝ ꯁꯤ ꯅꯪꯒꯤ ꯌꯨꯝꯅꯤ ꯀꯩꯅꯣ ꯂꯩꯁꯅꯥ ꯀꯞꯄꯗ ꯃꯔꯣꯟ ꯃꯔꯤ ꯂꯧꯐꯝ ꯈꯪꯉꯛꯇ꯭ꯔꯦ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯑꯩ ꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯆꯝꯅ ꯂꯩꯖꯔꯛꯄꯅꯤ ꯑꯩ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯑꯩ ꯄꯥꯝꯖꯗꯦ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯇꯅꯤ ꯑꯩꯅ ꯄꯥꯝꯕ ꯃꯐꯝꯁꯤꯒꯤ ꯑꯆꯥꯎꯔꯝ ꯅꯨꯡꯁꯤꯅꯗꯕ ꯌꯦꯡꯊꯤꯅꯕ ꯃꯌꯥꯝꯁꯤ ꯑꯩ ꯑꯃꯠꯇ ꯍꯩꯅꯗ꯭ꯔꯦ ꯅꯣꯏꯅꯁꯨ ꯑꯩꯕꯨ ꯍꯩꯅꯔꯝꯂꯔꯣꯏ ꯑꯩꯅꯁꯨ ꯅꯣꯏꯕꯨ ꯍꯩꯅꯗ꯭ꯔꯦ ꯑꯩ ꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯌꯥꯏꯃꯔꯟꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯂꯤ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯦꯜꯂꯛꯏ ꯂꯩꯁꯅꯥꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯈꯨꯗꯤꯡ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯉꯥꯎꯅꯍꯜꯂꯛꯏ ꯃꯄꯤ ꯇꯥꯔꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ ꯑꯩꯁꯨ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯑꯕꯦꯝ